Hello, I give him the boy na may rakpam. Nahanam Thomas Isorgi wap out on a buggy maglak piba and sig the Thagatri. Agi Prathnadi, Mahakna Thagatlu wap out Sigimapalna, Isorbu and Nungshiba, Amasung Mahaki me, Aduga Mahaki singlup in a Nungshiba sin. The Hana Nahakin from the Nolukchaning Badudi, Nahana Thagatlu wap out a sinner. Nahanaki singlup the Pipam Topanaki commitment, Amasung Nahaki singluki luching missing in Makap one Pam Thokpa Adugi Mahutisilhandigan. Adu wap out Sigimapalna. Nagising lupa hina nungsiba, nagising lupa luching musing buhina nungsiba, adu kwai maru oina, Isorgi matik mangalig na maghingba punsi da chakot pa adu, Eki Prathanani. Ibungo Mahaki wapau, taminasi. Isorgi wai taminasi Ephesians1 amma pada taramathoy degina taramari phauba se ekhoi taminasi Ephesians1 amma pada taramathoy degina taramari ekhoi mangmang thagi fellowship singda khwaimro in Ephesians1 amma gi pada ahum degina tara phauba ekhoi na Khristagi mapalna Isor dagi phangjerba Thawaigi Borsing ading matang na khoidum nainaraga dum lakli pada ahum dagina Eikhoida matang patrak matam da Isorna Eikhoida lemna Pinabire Thawaigi bor khudingmak singdo Ibungo Mahakna Eikhoibu Khristada khandok pire Ibungo Mahakna Eikhoibu yokchaba macha sing oihanbire Kristagi mapana haiba khudingmak sing ase mapa Isorna Eikhoiron tabiba thabak sing duni adu Eikhoina pada taretagi amuk yang tharakpa matam dadi macha nupa aduna Eikhoibu handok pire karidagi pap tagi Eikhoibu handok pire adu khaktus natana Eikhoida athuppa gi wa adu khanganbe haiba athuppa gi wa asi atei matam singda ariba gi walep nabagi matam singda lairamba thazaba singna khangdaba athuppa gi wa sing adu hojiki matam asidadi khoibu Ibungo Mahakna khanghanbire adu haiba khudimak sing asi mapa Isorna amasung masana pa Jesu Kristna Eikhoi romda aduga Isor dagi Eikhoina phanglaba Borsing aduni dunga signim pada taramathoy dagina pada taraga mari phauba asida yengmina gatuba ase Eikhoina phanglaba Borsing aduda Isorgi thawai asengba aduga adu khaktung sunatana Eikhoina mafam asida polna utningliba bor haiba tare adugi matangda Eikhoina hena mek sing mafam asida uminagani pada taramathoy dagi pathok cherke Mahakna ningbagi pautak matung ina thabak pumnamak tawriba Mahaki thaurang matung ina hana langbi bagi maramna Phangpham Thokpa adu Khristada Eikhoibu phanghanbire Maji Khristu bahana thazarba Eikhoina Mahaki Matik Mangalbu Thagatnabani achumba wa haibdi nakhoi gi aran khubamgi apaba wa paw aduna khoina su taraduna nakhoina su maku thazarba da wasak pi bagi thawai asengba nakhoi bu Khristada chum nambire Isorgi oikraba singbu handok pijriba phawba Mahaki Matik Mangan bu Thagatnaba thawai asengba si Eikhoigi Phangpham Thokpa adugi walep seni prarthana tawunisi Paisona bu Thagatchari hojimi pungja asigi namakta Prabhu Eikhoigi nakong Eikhoigi thamoi Eikhoigi mid ibungon hangdok pi panghanbi amasung tahanbi naki nungsiba amasung thawai singma naki angakpa thabak subi adugi mapalna naki wahai asigi mapalni pais ibungon hana Eikhoida lemna Pinabire Borsing asi Eikhoibu hena mexin khanghanjaduna ibungon nangon lomda amasung naki na sanapa Kristi Jesugi mapalna pentok chabagi punsi du hingjada ibungon hangna mateng pangbi thawai singba lemhoriba matam khimong sing sanaki na pumda katsinjari Prabhu Mahakna naki Matik Mangagi namakta naki thaujal adugi Thagatnabagi namakta ibungon hangna chingbi Jesu Kristu ngani nisiribani amen hadurang asi Eikhoina pathukmine kraba Ephesians ama pada taramathoy dagina taramari phauba sida Eikhoina khangba yab mapum oiba hiram bisoy adudi Isorbu Thagatlu Maramdi Eikhoida Phangpham Thokpa adu Khristada Ibungo Mahaki Matik Mangalbu Thagatnaba Pinabire amukahna Isorbu Thagatlu Maramdi Mahakna Eikhoida Phangpham Thokpa adu
Khristada Ibungo Mahaki Matik Mangalbu Thagatnaba Pinabire. Praise God, for in Christ He has blessed us with inheritance to the praise of the glory of His grace. Aduna ngasigi pada 13 dagina 10 ga mari phawba sida acho tangkak ani khun yengminagan ihan hanbadu pada 13 dagina pada 16 phawba aduda Eikhoida Pinabiraba Phangpham Thokpa haibadi inheritance adugi matangda aikhun yengminagani aduga pada 10 ga mari da Eikhoida Ibungo Mahakna Khristada mapalna lemna Pinabiraba Phangpham Thokpa adugi walep sen oina Eikhoida chum nambiraba thawai asengba adugi matangda khun nainagani aduna hanbadadi pada 13 the inheritance which we get, which we've obtained from God in Christ. In verse 14, the guarantee of our inheritance. Aduna pada 13 kari hai Paulna Mahakna ningbagi pautak matung ina thabak pumnamak toriba Mahaki thorang adugi matung ina hana langbi bagi maramna Phangpham Thokpa adu Khristada Eikhoibu phanghanbire. Aduna pada 13 dagina 10 mari phawba sita Paul emphasize toriba Thawaigi oiba khudol Thawaigi oiba bor adu Eikhoigi Phangpham Thokpa aduni inheritance. Khudam ama oina hairabada imungi ahal amana magi macha pok matamda mahak sikhra matungda mahaki lan thum sing adu mahaki macha aduna phangpham tokpane adugumane mafamasa da hairibase mafamasa da Paul gi wahai se yengse isorna mahaki ningbagi pautak matung inna thapum namak tobiriba mahaki thaurangi matung inna haibadi ibungo mahaki aningba apamba mahaki council Karamba council, Karamba Mahaki, Pautau Nohain Hype Oiba Achumba, Asengba, Aduga Lengba Naidaba. Amasung Mahaki Taurang, Karamba Ibungo Mahaki Taurang, Hongba Naidaba, Honghan Basungam Daba, Aduga Isorgi Aningba Mahaki, Apamba Adu Tauba Matam, the Soydana Su Oitop, Adugumba Taurang. Aduna Haiba Taurang Amasung Mahaki Ningbi Bagi Pautak, Asigi matung ina Mahakna hana langbi krabani haiba Phangpham Thokpa ase nang amasung aina Jesu Christabu thanjabagi mapanla phangnabagi damakta adun hana langbi ba hana haibase kaino hana haib oiba taragadi English ki hana predestined hana hai aduna haiba ase isam samna isorna matam ama hektada aduga mafam ama hektada sidi ai tobiragi hana haira kana langba matanate aikoina pada ahumdagi yengminarkhaba adugumna hairiba langbiriba khudingmak sing ase taibangpal haudri ngaidagi Isorna mapa Isorna machanapa Jesu Christada mahakbu thajakraba haibadi Christabu thajakraba mipum khudingmakta lemna pinabiraba borsing adugi marakta amani aduna hairiba aikoina Christabu thajabagi mapalna Phangpham Thokpa ase aikoina khangadobudi kaina hain haiba obita aikoina mafamasida Mafamasigi why inheritance natragana Phangpham Thokpa haiba asina as haiba pot asidi Eikhoibu Isorna semi bagi maram natragana Eikhoina mapu ningbagi maram natragana aigi afaba thabak na maram oraga natragana aigi dharma chenbagi maram na Isorna ase aigona pinabibani haina aina Phangpham Thokpani haina khanba oiba taragidi madu aranba amani maramni Paul gi wahai adu mafamasidi yamna senge Phangpham Thokpa du karma Phangpham Thokpa Jesu Christ bu thajabagi mapan adu kanada piba Khristada Haibadi, Haiba Phangpham Thokpa, Haiba inheritance as in Nang Amasung Aina Pabagi Maramna, Nang Amasung Aina Dharma Chen Bagi Maramna, Nang Amasung Aina Chum Bagi Maramna, Seng Bagi Maramna, Haiba Sequina Pangmanate, Adubu Christagi Haiba Inba, Christagi Dharma Chenba, Christagi Achumba, Christagi Asengba, Kuding Maxing Adugi Mapalna, Mahaki Haib Inba Adugi Mapalna, Amasung Mahang Amukta the Isor Mapa Isorgi from the Mahaki Missing Gidamakta Cross Matak Singing among the Katok Pikrava Maki Irat Pot Adubu Tanzabagi Mapalna, Isorna Eikhoida, Pinabiba Phangpham Thokpa Aduni. Haiba Phangpham Thokpa asing bigi haiba oiba taragadi ai nangamusung aginati adubu Christagini adubu Eikhoi Khristada leiba maramna Christagi Phangpham Thokpa adu Eikhoi gisu sarukni maduni phamasa Paul haiba se aduga haiba se Thawaigi oiba borni pada ahumda Eikhoi bu Khristada sargagi gi mafam sing da Thawaigi oiba bor
pum na makal na bor Pinabire ba Eikhoigi Ibungo Jesu Christ ma pa Isorbu Thagatlu haina Paul na mamang hai khrabani aduna karam Thawaigi Oiba bor no kari no Thawaigi Oiba Borsing no haina haiba du mahakna pada nipan pada mari dagina pada taraga mari aspa mahakna unpack adum tarakpani mathang ma adum hangdorakpani aduna Ikhona khangminagadaba kaina hain hype oiba taragadi hype hiram masada ikhona amu ningsingminagadaba mamangi session singda mamangi worship singda ikhona time yakrab adugumna hyba borsing asi ikhona phangadauba natragana ikhoi gi hona jaban ngi mapana phangadauba mapam masida Paul na iriba se future tense ibnate adu bahar base past tense ne mahang iriba se Kari hai sargi mampun makalona bor PB ba Ibungo hana PB kri hai ba bor khuding mak sing ase aduna pada tarama thoya sida ikhona uba phangli ba ikhogi inheritance ikhogi Phangpham Thokpa asi ikhoina aphaba thabak tawraga ikhoina Jesu Christa thazaraba matungda siraba matungda piga ni haina haibnate Paul gi wai adu yengminase Phangpham Thokpa adu Khristada ikhoibu phanghanbire phangani natragana Phangkigani hain haibanate adubu phangle phanghanbire loi kre hain haibane Trani thikre hai masi Christa buhana thazaraba Eikhoina Mahaki Matik Mangalbu Thagatnaba aduna haiba Isorna khoide Eikhoina Isordagi Christagi mapalna Phangpham Thokpa oiraba Thawaigi Oiba Borsing ase Isorna Eikhoida Pinabibagi Maramdi ihan handadi Jew singda haibadi Jew sing thazaba singda Jew gi thazaba singda aduga mathangda Gentile Eikhoida kanagi mapalna Christagi mapalna haiba duni Paul mafum da sadokna takli base mafum asida maki wahai asida yengminase masi Khristada hana thazaraba kanano Khristada hana thazaraba mi singse Gentile nang amusung ainate Eikhoina Ephesians oiba context so hypetang ning singminase hype Ephesians oiba context asida Ephesians sing basida da lairiba se Jew sing thaz Jew amusung Gentile anima pullaga laibani aduna kaina hain hype oiba taragadi Jew amusung Gentile gi tension hypedi tongan ba jati amagumna hoji oidre Christagi mapala aduna hype Phangpham Thokpa hype inheritance ase Isorna Jew singda haibadi Jew singi thazab singda ahan bo oiba taragis haujikti Christagi mapala Christabu thazabagi mapala Jew amasung Gentile animakta chap manna phanghanbire Jew na phanggadaba Phangpham Thokpaduna hena ningthizaba hena wangba hena lumba aduga Gentile singna phanggadaba Phangpham Thokpaduna hena nemba natragana mama laitaba adu oide adu khona karam haina khange pada tara humdoida Paul makha tarakpasida khona khange adubu hai ba chap manaba oiba taragasu Eikhoina khangdaba yadabadi kaina hain hype oiba taragadi hai ba Phangpham Thokpa ase Jew singi marakta leiba Christabu hana thazakraba hai ba si Paul amasung maklo loneriba Jew singdu makoi singbu refer term basu oiba yai adu hai ba khudimang si oiba taragasu asengba main thing Eikhoina mafmasida khanggadaba main thrust text asigi main thrust du kaina hain hype oiba taragadi hai ba inheritance adu Jew singi thazaba ihan hana phangba oiba taragasu haujiki matam asidadi Jew nataba atopa jat sing Eikhoina su Christabu thazabagi mapana phangle harba se koina pada tarada Paul na hai khraba kari hain hai juki matam pumsu surubada Mahakna sarga masung malamda leba pot pumnama Christada amatta oina mangonda pusin birakpagi thorang harba thorang asi gi hena sengba maong odune khoina pada tarani thoi asida Paul na Ephesians leba thadab sing aduga hojigi matam asida Eikhoida khanghaning ba adu aduna aseng bagi haiba oiba taragadi khuding mak sing se Isorna taibang pal hodring adi Khristada hana langbi khraba maki asengba achumba amasung mapung phaba thorang adu mapung phaba oirakpa amasung thunglakpa aduna phamasida uriba se aduna pada tarahum de kari hai achumba wa haibadi nakhoigi aran kubumgi apaba wa pau adu nakhoina su taraduna nakhoina su mahakpu thazarabada wasak pibagi thawai asengbana nakhoi bu Khristada chum nambire aduna yamna clear oi
Jew amasung Gentile anigi markta khenab amata leite Khrisda gi mapana Khrisda bu thazaba gi mapana Jew sing na phangkraba inheritance adu Jew sing na phangkraba phangpham thokpa adu hauzik nang amasung aina Khrisda bu thazaba gi mapana phangle nang amasung aina matik chab gi nate nang amasung aina phabagi da makta nate Eikhoida tebang pan masde pokraba miyoy oikraba eikoi khringmak singde Eikhoida isorgi phangba matik chabadu asiglum laba mamal yam laba Thawaigi Oiba bor inheritance asinate phangpham tokpa asinate Eikhoida ibungo mangonagi phangba matik chaba adude maki asauba maki dande amasung norok adune adubu nang amasung aigi norok nang amasung aigi Aingona leba Eikhoigi pap na maram oraga Eikhoida leba isorgi asauba adu Kristna chahi lising ani gi mamangda cross mathakta Eikhoigi mahuta Eikhoigi usil oibiduna Eikhoigi maphamda sibi khrabagi maramna Eikhoigi mamal adu ibungo mahaki igi mapana handokpi khraba maramna Eikhoibu ibungo Mahakna Mahaki imung manungda kausanbiraba maramna harba sikuna phangjani aduni chilin housing nahak amusung ehang nisu Khrisda Eikhoigi kanbi mapu amusung Prabhu ona thazabagi mapana adug ibungo mahaki matung Eikhoina nungki numit khuding maki injury ba adugi maramna hariba bor asin nang amusung aina hauzik phanglabani Eikhoigi ima ipa gi lanthum sing adu makhoina sikra matungda Eikhoigi phanghogadra natragana phanggadra natragana phangoidra haibagi tangdang ba Eikhoida leite hauzik aigi de haina haiba lanthum sing asisu aigi oigadra haina haibagi tangdang ba thazaba Eikhoigi mafamda leite Eikhoigi thamoida asimadi chahi mangan natraga taral asimadi aina tawningi haina semliba plan khudimak sing adu ayhakna soidana phanggadra haina haibagi certainty haina khudimak sing adugi tangdang ba adu Eikhoida amata leite aduga aina asa tawjriba aigi thabak aina asa tawjriba aina hingi haina khalliba asigi standard asidi hingi haina khaliba mahing adu phangganin natragana phangloi haina haibagi tangdangba achumba amasung asengba thazaba du Eikhoida leite adubu Khrisda bu thazabagi mapala Eikhoigi phangpham thokpa du isorgi sodana phanggani haina haibadudi Eikhoida ibungo maki wasin haibi aduga si thazaba yabani maramdi masi nang amasung aigi apaba thabaki mapal ibungom hangna pinabiba nate nang amasung ayhangna pokringi matamda nang amasung ayhak isona sembijingi matamda amasung nang amasung ayhangna legadriba taibang pal asi phawba prithvi asi phawba semjingi mamangda isona maki asingba aphaba asengba aduga pumnamak iuga pumnamak khangbiba maki mapung phaba awatpa amat leitaba aduga counseling amata darkar leitaba khwaidagi hena sengba khwaidagi hena singma ki wakhalda Khrisda gi mapalna Eikhoibu masak khangbiduna Khrisda da hairibase hana pinabikhrabani adu khatang sunatana hairiba adu Khrisda da oiba maramna Eikhoina hairiba phangpham thokpa asi suksoi soiduna Khrisda bu thazaraba maramna phangle haina haiba se Eikhoida di certainty le phaglang de leitumna thabagumani adun asup chau nang amasung aigi lanthumna nang amasung aigi prestige na nang amasung aigi paisa na nang amasung aigi oiriba hojiki oiriba phibam asina laibada tanbada amasung Eikhoigi dharma chenba amasung mapung phaba khudingmak sing aduna taselaga laubada phanglaroidoba asigumba asup chau Thawaigi oiba bor Eikhoina phangpham thokpa adu Khrisda phangjarabnina nang amasung hana tawkadabu karino ibong mahu tharkadabune Eikhoigi punsidagi Eikhoigi wangangdagi Eikhoigi sangangdagi Eikhoina nongmagi punsida paliba mipal adudagi Eikhoina ibungo mahabu tharkadabuni kasibaw nahana Khrisda haina laikhraba numit asi phawda ngasi ayuki prathana aduda ibungo Mahakna Khrisda gi mapalna nangonda pinabirba aran khubam nangamasung angonda pinabirba aran khubam asigi mapalna Eikhoina phangjaraba phangpham thokpa asigi matangda nahak isor tharkrabra nang amasung aina nahak nang asigi numita isoru thagatliba du karidana nahak hena thagatpage
Isorbu Thagatpa haina haibo wahai se lakpa matamda karigi maramgidamak Isorbu Thagatadubani haibo nahaki thamoide khwadagi nak lairoge karamba maongda nahak Isorbu Thagatliba adu nahak pu nadiyak nan thambiba adu khaktangira nahna pama thabak adu phangbiba adu khaktangira nagi plan adu mathang Isorna thong hangbidan mai pakhande pa adu khaktangira mising na ko nungsibibagi maramnara or natragana Taibang pan big a boatsing pang bagi maramnara. Harbo kudimus na maru oi de hain haibanate. The Brazil now sing. Harvesting the mang banai bangactane. Ho equi mang banai be shornum I could pinabire bore kudimuxing paisa pinabu over targus so any pamatabu pinabu oi batargusu nadiakan tamibugi the monkey show Isorbu Tarkadopane. Adu harbo kudimuxing the monkey over targadi. Kariguman hang and Sorbu Krumliba, and hang and Sorbu Tagliba, Mahaki, Thawaigi, Matik, Mangal, Adu, hang a Tagli, Bagi, Maram, Kudimuxing, Adu, Mang Bayaba, Loibana, Huransin, who Kibayaba, Tin Kangsing, Mangan Kibayaba, Borsing, I see the Yumpam or a gun hang Mapu Tarpo, but I get the higher Kudimus Loibama than the Hak is short Hagan with Tamoy Loiki. The Bang Pan begging me singer, Sangsar the Yangling Matamla, the Bang Pan begging me singer, Sangsar, Nungaiba, Harauba. Paisa, Lantum, Quimus into the Yangling in Matamaduna. Tazakraway Quinadi, Sargaromda. Isorna Eikhoida Makta, Khristada, Tamikra, Mangba Nidra, Borsing into the Yang to Ibungo Tabale. The higher by the Nangamusung Tamon over Targadi, higher by the Nangamusung Punsi over Targadi. Eikhoida, Eikhoida Harauba, Eikhoida Nungaiba, Aduga Nangamusung, Engon the Isorbu Tagan Mugiwakal, Gana Amath and Munbayara. Maramdi Eikhoida Tamoida Kangzima, the Khristada Mapana, Eikhoida Phangpham Thokpa Adu, Eikhoida Isorna Lem the Pinabire. Karimusim is the Nahak Khristada Gi Oirabadi, Aduga Khristada Nahaki Oirabadi. Asi Nahakini, Phangpham Thokpa Asi Nahakini, Khristada Ibungo Mahakna Pinabire board. Adu Tarahum the Sigmatungina. Ibungo Mahakna hire Borsing Adu, Hana Pibikra Oiba Targasu, Eikhoida Phangzaba Adu. Me loin among the pungde. Harbour bore a me loin among the pungde. The pan the pork crab a poly bumsung poloka the Kudimangna, the Bangpan, but the poor by me or in a buhing of the Sigi bore a soil of pungni high but late. I don't know, Christian the Bagim Marakta, Achoba Kenava Ama, Adum Lava say. I don't know, but the Tarahum do that Paul Notori with Tabagasi. Taibang pan bagi misinga Khristada haina laikraba Isorgi haina laikraba nangamusung aigi punsiga amasung Eikhoigi hingliba nongono magmipalse khetnaba yamna lei Ibungo Mahakna Khristada Eikhoida Pinabire Phangpham Thokpa adu Aina khwaidagi nungsiba nangna khwaidagi nungsiba Isorbu masak khangdaba nahaki marub nahaki ima nahaki ipa nahaki imungonung adugidi natte adubu nahaki ne karam haina achumba wa haibadi nakhoi aran khubumgi apaba wapa odu nakhoina su tarduna nakhoina su mapu thazarabada wasak pibagi thawai asengwana nakhoibu Khristada chum nambire aduna yamna clear oi Paul of Homer sing live lanasi. Isorgi Thawaigi Mapalna, Paul na iribachi, Asina Yamna Mayek sang but black and white ki line netting live as a Tazabam Tazaba singing markta. Punsi the su, Aduga Pangba board should loina makene. Isorna Eikhoida meeting a Tazaba singing meeting a Yamna kene. Eikhoida Isorgi Macha singing Makoi Isorgi Machanate. Eikhoida Khristada Makoi Khristada note. Eikhoida Khristada lay, Makoi Khristada late. Eikhoida Khristada Mapana Thawaigi Borsing at the Kudimox in the Kone Pangle, Makoi Borsing the Amata Pangre. I don't know, Eikhoida Makoi and Waki Oiba Targus, Eikhoida Makoi and Pasapa Oiba Targus, Eikhoida Makoi and Sangachaki Oiba Targus, Eikhoida more Makoi Hena, Eikhoida Supang Pang the Borsing the Makoi, Eikhoida Tak Wang Lake Oiba Targus, Makoi Tak Wang Bagi Chang, Aduna Labor the Gam Roidoba, Tan Badagam Roidoba, Bor Adu Eikhoida Lake, announcing Aduna Tazab Eikhoida Punsi, Asi Murum Sonba, Paintabana Pig Tanba Punsi Oipam Tokte. Maramdi Oiba Amoina, Hoi, Taban Himatam Hakjangi Oiba Borsing to Darkar lay, Adubu, Hariba Borsing Adu Pangdaba Matamda, Eikhoida Hey, Isorda, Wakali Besor the Heg Murum Solba, Kudimaxing Kaino Hype Oiba Targadi, Adu Pazina Tagan, Adu Otum can begin, Adu Quadi Ikani Maramani.
Maramdi Eikhoigi mitmangdadi Eikhoigi papna maram oiraga Eikhoina nibada Phangzaba Borsing adu khaktang bor oina uba mising Eikhoise adubu yengbiyu ahumdagina pada tara mari phawba sida nang amasung aihakna ni phawba ni dringi matamda nang amasung aihakna pokko pokdringi matamda Eikhoigi punsi khudimak singse tinsinnaraga pumkat kathokpa oiba targa su phanglaroi bor khudimak Thawaigi be bor khudimak singse isorna khoidamak thawang langbibase Eikhoi yai phaba singni Khristada leikraba Eikhoi yai phaba singni aduga Khristada leikraba Eikhoi yai phaba sing oiriba ase Eikhoi paisa paibagi Eikhoi ina khunbagi Eikhoi chana thaknaba wathan leibagi Eikhoi ana ayek leitabagi Eikhoi ningba kaidaba punsi hingbagi natte Eikhoi yai phabagi maramdi Khristada gi mapal isorna khoibu khangbire Khristada gi mapalna Eikhoida Ibungo Mahakna bor khudingma Pinabire aduga ngasigi passage asigi matungina Khristada Eikhoi gi Phangpham Thokpa adu lemna marang kaina pull up punna apumba oina lemna khoida Pinabire asigam da yai phaba singni Manipur chief minister na phangloi India ki president na phangloi aduga haiba borsing ase nang ai karamba mi papi pap chenba hisori mayak to leramba pap ta siramba mi sing gimar ka su mi oina sing thana da Matik cha da pana pik than nang ai mondadi lemna pathokpa makai mapung phani Ibungo Mahakna khidam to Pinabi haiba se Ibungo Mahaki apaba wapau adu thajakraba mipum khudingmakta thajaba matam aduda mikup pungja aduda nang amasung aigi punsida asengba oiraba pot amani asi reward nate asi khudolni nang amasung ai hona jamanate adu asi isordagi Kristigi mapalna Eikhoida Pinabirba mangba naitraba soidina phanglaga doba khudolni akoni suda Eikhoina Ibungo Mangonda Khristada mapalna Phangpham Thokpa adugi walep sen oina thawai sengbase khogidam Pinabi adu Eikhoigi guarantee ni the Spirit of God the Holy Spirit is a guarantee of our inheritance maraduna Eikhoina Ibungo Mangonda phanggadaba bor Phangpham Thokpagi bor asi henna mayek singhale aduga masi soidre habase Eikhoigi thamoida henna press tawe karigidamak han haiba targadi ihan hanbadadi pada taraga mathoigi matungina Ibungo Mahakna haiba Phangpham Thokpase hana langbi khrabane aduga hana langbi khraka pirabane phanghallabane aduga haiba phangba khufang ase phanglaba matungda nang amasung aigi pangalna konsillaga paisallaga yokhatlaga thamgadabu oiba taragadi Eikhoidamakta kya leibakthibano adunati mafam asida isorgi wana khoida takpibadudi Ibungo Mahaki thawai asengba du kari hai wasak pebagi thawai asengba na nakhoibu Khristada chumnambire the Spirit of God is sealed we are sealed with the Holy Spirit adu kare pada taramarida isorgi oikraba singbu handok pidriba phawba haibadi Ibungo Mahakna Eikhoibu Matik Mangalgi Oiba punsi aduda onthok pidriba matam adu phawba Isor mapa Isor gi Matik Mangalbu Thagatnaba thawai sengba si Eikhoigi Phangpham Thokpa adugi walep senni Eikhoina apaba wapa adu bu thajaba mikup pungja aduda Isor gi thawai sengmana Eikhoigi nungda laiduna Eikhoigi nungda hingduna Eikhoi asi Khristada ni Eikhoi asi Isor gi ni haina haibagi walep adu Eikhoida chumnambiba aduga loinena wasak pirabane Mafamasi pona sinari wasak pibagi thawai haina haibasi Yesu Khristada Mahakna sargada chatrigi matamda maki saboksinda Eikhoina John da yengbo oiba taragadi John gi apaba wapa odada Yesu Khristada kare hai aihakna nakhoida mateng pangba helper du tharakani tegu Mahakna nakhoiga lomana da matamda holagini haina haibani hariba thawai asengba aduni Eikhoida Ibungo Mahakna Pinabiribasi adugu mafamasi pona sinari wai chum namba hariba wai asi Mahakna Roman government ki oiba picture duni Mahakna loba se karigumba order ama natragana karigumba mana mathum pigidoba ama chumnam lagiba pirakpa oiba taragadi kaisargi natragana ningthogi chumadu namlaga pirakpa oiba taragadi hairiba chumnam liba adugi manungda yauriba wahai khudimak singidu asengba thajaba yaba soidun oithogadoba nanaga soiduna phanglagadoba pot singni adugumba aduni adu bhai bud achum oiba taragasi polna kari hai
wasapagi thawai aduna nang amasung aihangna phanggadauba phangpham thokpa adu gidamakta chum nambireba walep senamane haina haibisna ekone khangminaba yagdabudo karigumba mangba yaba sibana iba hondokiba sorgumba miyoibagi punsi miyoiba oiraba kaisargi chum aduna aduki matik pangal leiba oiba taragadi hairibadu soidana phangani haina haibagi thajabaga loinaba assurance adu guarantee adu missing adu piba oiba taragadi taibang male masibu sembiba isor sovereign na pangal khudingmak loina paliba ningthau mahaki thawai aduna chum adu nambiba oiba taragadi aikone soragidagi phanggadaba bor asi suksoi soi haina haibagi thajaba adu kayagi matik chum oiribana masina thadakram nang amasung aigi punsida pothafam adum masida piribani aduga haiba walep sen ase aikoi bhanok pidiba matam adu phawbagini haibadi ibungo Mahakna Eikhoida Khristada gi mapalna Pinabire Thawaigi Oiba bor khudimak sing ase nang amasung aigi pap na maram oraga masi isorna aingondagi lauthokpi gani haibagi kininga Eikhoida amata laite asi hairaga Thajaba amma Eikhoigi punsida laiba papsing du tayang lawsahan haiba nate adu oiba taragadi thajabagi punsi nate Eikhoi papsing lumna lawi papsing luna lawi paptagi Eikhoi nungti numit khudingmaki Eikhoi pungning honge paptagi adu pungning su hongodom nungti numit khudingmaki pap hatokadone nungti numit khudingmaki Eikhoi isa da laiba pap du adum lansongadone every Christian is a struggling believer. There is no believer without struggle. Struggle laitaba Christian amata laite aduga struggle kari khwai maru oina ai amasung ai thawagi apamba amasung hakchangi apamba ani du yenaba ani du struggle ne adu achumbane adubu Muhammad Paul haning libas isorna Khristada gi mapalna Eikhoida Pinabire phangpham thokpa asi suksoi soidana phanglagani aduga hairiba asida pangal amatana aigi mapung phadabana nahaki mapung phadabana aigi asonbana nahaki asonbana miyoibagi oiba pangal amatana aduga saitangi oiba pangal amatana hairiba adubu thugaiba amasung yaikhaiba sukngam ngamloi haina haibani akhona romi pan nipan da yengma matamda pon haibadu karino haibadang paminase romi pan nipan Muhammad da pon Eikhoi rom da leba Khristada nungsiba da matang ne mahana Muhammad da haibadu Muhammad da kare romi pan nipan pada kuntrata retagi adu maram pumnamak Eikhoi bu nungsibiba Mahaki mapalna langamba singdagi Eikhoi hele Maramdi aina sengna khangi madu siban orabasu hingban orabasu sargadut na orabasu angam athou nasu Matik laiba singnasu hauzik oiriba singnasu tungdo orakadawa singnasu awang banasu aru banasu sem kraba pot pumnamaki manung dagi karigumba amatana Eikhoigi Ibungo Khristada Jisuda laiba isorgi nungsiba adudagi Eikhoibu khaidohanba ngamloi asi Ibungo Mahakna Eikhoida wasak pibaga loinana Pinabire Thawaigi Oiba borni kana amatana loba yaroidabani adun now saying Eikhoina Ibungo Mahakbu thagadaba maram mayam lay adu Eikhoina phangkraba bor khudimak singsigi maram adune polam phumsada hanjin hairu karigidamak Eikhoina Mahaki matik mangal thagana pata 12 aduga pata 13 da kari hai Mahaki matik mangal bu thagana banga Eikhoina isordagi Khristada gi mapala phangpham thokpodu phangjare lemna asung marang kaina aduga soidana Eikhoigi asonba singna su haira phangpham thokpa ase Eikhoida gi munba ngamloi hairiba phangpham thokpa asi hairiba Thawaigi oiba bor asi Eikhoida gi su mangba leiroi Eikhoigi mapung phabana nate adabu Khristada gi mapalna Maramdi Ibungo Mahakna Eikhoida Pinabire wasak pibagi Thawai asi siba naiba Thawai nate adabu lomba naidaba the third person of the Trinity adugi Thawai asengba aduni hairiba sin nang amasung ai punsida ngasigi nimita isorgi wa asin haining liba si karino ahanbada Eikhoi punsidagi Ibungo Mahakna pamba adu nolukpagi punsida hingbadune karigidamakdano Eikhoi pada ahumdagni adum nainarakraba Thawaigi oiba bor khudimak singse nang amasung matik chapga man phangba amata nate hauzik oiriba nang amasung ai Thawaigi oiriba phibam asigi mapalna masidi phare haina haragi sona pibiba amata nate in fact Eikhoi phatte Eikhoi papine nungdi nimi khudimaki pap toriba mi ngakne Eikhoi
adun haiba borsing ase aikoina isordagi phangbada matik chaba nate nang amasung aina matik chabagi maramna ipa isor asimada aina tawagi maramna asinang na ingona pibida matik cha haina haibagi claim tawba yabagi matik chaba aikoida amata leite maram aduna aikoida chakthoknabagi maram amata leite aikoida napol tonabagi maram amata leite adu isorgi mangda nolukpaga loinana hingba punsi adu isorna aikoida ipam Maramdi aigi oidaba pot aduda aigi oiba gumna napal tawba adu aduga aina su phangbada matik chadaba pot adu aina phangbada matik chaba amagumna pongba oiba taragade adu papne adu napal ne adu isora napal tawba singbu tukuche adu haibase nang amasung aina hingliba punsi aikoina mitina se loi khiba matamdagi de aikoi gi service se loira kanda wapa se tar matungda punsi nang amasung ai punsi hingba hogadore aduna haiba punsi aduda Ibungo Mahakna Khristada mapalna Eikhoida lemna amasung marang kaina Mahaki Thaujal da Pinabire Borsing ase recognize tawbuglina haiba du appreciate tawbuglina Eikhoigi thamoida nang amasung aigi nung nahaki nungga laiba napal changthokpa kalakpa khudimaksing aina tawbugi maramna aina oibagi maramna aina phabagi maramna haiba wakal khudingmaksing adu isorgi mangda haidok jarga haiba papsing adu Ibungo Mahaki mangna kokpinaba nizeraga nolukpagi punsidu hingba isorna pame aduga haiba nolukpa adu isorgi mafamda khaktang natana mi singi mafamda sune thajakraba singi mafamda sune aikoigi singlupta laiba phiron phajana selpa ngamdaba nhagamsu ehangna hingliba afaba phibam afaba punsi marel asida lenba ngamdaba Christian adu mangondasu nhagamsu ehangna phanglaba bor asika chapmanabadu mangonda lei aduna haiba adugumla missing aikoigi marakte yawba oiba targasu haiba adu aikoina nolukpagi punsidu hingminabada darkar lei maramdi nahagamasung aihakna isorgi mamangda oiba aikoigi punsi adu mahaki misingi mamangdasu oigadobane aduga anisubada khwaidagi maru oina aikoigi punsigi hiram khudingmaktagi ibungo mahaki thaujalgi matik mangalbu thagatgadobane ichile nausing aikoi hojik phawa kana amata mapung phadre pona pada taraga marida isorgi oikraba khudingmak singbu handokpidriba phawba haina haibane nang amasung ayakse hojik phawa mapum oina handokpibagi matamadu oidre we are undone you and I are undone we are still in the process of making hojik phawa isorna aikoi loire hain lauthoktree nungti nimit khudingmaki aikona thangbo khongthang khudingma Khristada oiba saktam aduda bit by bit aikoi isorna adum sembiri we are still in the process of making we are still in the process of being perfected we are still being molded by God in Christ aduna aikoi pusida mapung phandaba immaturity adum laigini khudingmak sing adugi mapang isorna aikoi adum sembiri bane aduna haiba aikoi mapung phandaba immaturity sing khudingmak sing adu da isorna aikoi sembiri adu khudingmak sing adu da isorgi thawai senguduna aikhoibu walepsen amona chum nambireba maramna we have to respect our fellow believers adu khaktang sunatana harba khudingmaksing isorna khoida pinabirba thawjal khoina phangliba adu aikhoigi pap aikhoigi mapung phadaba aikhoigi sengdaba khudingmaksing aduna adugi matungina haiba oiba tarida aikhoina isorgi phangbada matik chaba adu haujiksu dandine norokne adubu aikhoigi mapung phadaba khudingmakta aikhoigi immature oiba khudingmakta aikoi bu semdokpiba amasung sembibagi mapala magi thawjal marang kain utpa maramna aikhoigi punsi asina ibungo mahaki marang kaiba thawjal adugi matik mangal adu thagatlaga hingba punsi aikoi oigadobane karam mongdra aikoi mahabu thagatkadoribase aikoi hingba mahing aikoi ngangbu wanga aikoi setpa fiset karam haina nahak amasung ayang isordagi phangba matik chadaba thawjal adu aikoi phangjare aikoi soiba aikoi isori phumda paplang sinjaba matamda isorna kai kokpiri lemna aduga aikoi isorgi phangpham cha phangba matik chadaba borsing phangli aduna thajaba maselsing hingminarak matamda aikoi papi ngakta oiba maramna mapung phadaba sing aikoi soidan unarakani asoiba sing soidan lairakani aduga aramba sing aikoi urakani
matamdu Eikhoina Ibungo Mahakpu Thagatjabagi saktam adu mi aduda Eikhoina Isorna Eikhoy ngondu nangam sungan utpikraba thawsa adugumna mi dusu Eikhoy thawsa utpiba darkar lei mi adudusu Eikhoina kokpiba darkar lei Isorna Eikhoy kokpiba adugumna aduna nangam sunga yana thajakraba ichil inau single loina matamda thajakraba masel loina ba matamda makhoi ikai khumna gadobagi maram makhoi romda Eikhoina Isorbu thagatpagi punsi adu hingmina gadobagi maram da karigidamok tan hain haib oiba targeti ichil inau sing thajakraba khudingmak aran khubamgi Maikeida Isorgi mamang the ketnava amata leite andogi maramani Ibungo Mahakpu Thagatjab oiba target Eikhoy punsi asina Mahaki maithong tabu thesagani Mahaki mingidamok ko hingani aduga Mahaki minglen chawba du nang amasung aigi punsigi khwaidagi chawba pandam oigani adun loislakpada masing mes asida Eikhoina pada tara mathodagi na tara gamari phawba sida Isorna Eikhoida Khrisagi mapana Pinabire Phangpham Thokpa bor adu Eikhoina taminai chilnau sing harbasin hagi punsina phangjarabra Khristada Nahakira Karigum Khristada Nahaki orabadi Hauzik Phawba Ngasi Phawba Nahaki Haraupam amasung Nahaki Penthoksepham adu Khristada natragana taibang pandagi pochingla Nahana subutharkadabagi maram adu Isor ra natragana taibang pandagi pochingra Nahaki thamodagi khwaidagi nakpadu kanano Khristada natragana taibang pandagi oibasingra Nahak Isordagi di thawjal nijaba adu thajaba singdi thawjal uttaba mi adu nahak oiribra Isordagi di kokpiba nijaba adu thajakraba nasilna amana sarukpa matamda ngakpiba ngamdaba adu nahak oiribra wakhal tawbi Maramdi Isorna Eikhoida bors Pinabire Ibungo Mahakpu Thagatnaba maram kari amata leite Papta Leramba, Papta Siramba, Norok Padaba Matik Charamba, Eikhoida Ibungo Mahakna kanbibani. Nahakpu kanbibani. Adu kamukhana Khristada Nahaki orabadi Thawaigi Oiba bor khunimak singsin Nahakini. Nahak Ibungo Mahakna khandokpiraba mi amani. Nahak Khristada mapana yokchaba machani. Nahak Khristada paptai handokpiraba mi amani. Aduga nangonda Ibungo Mahakna Athupa wasing hangdokpiraba mi amani aduga nahak Khrisagi mapana Isordagi Phangpham Thokpadu phanglaba mi amani Khristada nahaki Prabhu amasung ningthau oirabadi aduga Eikhoy martang asi phawba Khristabu nahaki kanbima pumusung Prabhu oidabu oiba targadi asi nahaki natte Christian mangla polong basu oiba yai phanasang na Christian orak basu oramba yai Nana karigumba Khristada kokpiba du phangdriba oiba taragadi aduga kokpiba phanglabagi thajaba du nangonda leitaba oiba taragadi harba borsing sin nahaki natte nahaki saruk amata yaude adubu haraw amasung nungaiba paude nana Jesu Kristabu nahaki kanbiba mapu amasung Prabhu na thajarabadi khudingmak sing sin nahaki oigani nahakpu hongdokpigani aduna Khristada lakpi Papagi puning hongduna nagi pangal nagi dharma semda thajaba amata natana Jesu Krishna chahili singani yimangda Mahakna sibi khraba Mahaki amukhaktang oiba mapung phaba iratpot adubu thajabagi mapalna Khristada lakpi aduga Mahakpu nahaki kanbiba mapu amsung nahaki punsigi ningthau amsung Prabhu oina thajabi Khristada lakpi aduga Ibungo Mahakna Pinabire Khristada mapalna Pinabire bor khudimuk singse Nahaki soidan oigani tuk iroi loibda thajabi chil nausing Eikhoina Isordagi phangdaba bor amata leite pumnamak phangi nawaji waramba yai imung manungi misinga nungsinaba phibamda leramdaba yai aduga imung manungi misinga nak otnarambas oiba yai nang Isorgi matik malagdamukti hinglakpa matamda nangonda ekai thingaiba mayam lakpas oramba yai sel thumgi awaba mayam lerambasu yai aduga taibang panbagi oiba ngahangaki oiba awa ana sing khudimuk singduna nahak awawa khangliba mi amsu oramba yai aduga papka lansongreba Christian amsu oramba yai aduga Ibungo Mahaki waina khanganingba adudi nahak Khristada Isorgi bor phanglaba mi amani Khrisagi mapal Isor nahakpa nungsi Mahaki nungsiba adu hongba leite
Nahaki asonba khudingmaksing aduna isorna nangolna leiba nungsiba adu chang hantahannaba amata leite. Isorbu hena nungsina nahana karimta thabak tawba ngamloi. Adu isor nangbu wana nungsina nahana karimta thabak tawba ngamloi. Maramdi nahakbu isorna nungsibirba adu nang amasung ai ya wathabaki mapalana de du Khrisagi mapalana. Adu isorna nang amasung aingonda pinabirba marang kairaba bor awatpa leitraba bor khudingmaksing asigi mapalana. I hope you can see it. Ibungo Mahaki Matik Mangalgi Makta. I was Mahaki Thozabu Thagat, but I could hing say. Napal Gipa and the murmur son Bugipa, complaint of Bugipa, Harau Topungam the Bugipa, Khristada Pohada Bugipa, couldn't maxing the Kipung Hong say. Isorgi Pangal Nibio, Aduguma mean hat whatever they. Isor Southern Mating Pang begin. If I saw Nangon the Matam Super the Potadra, Nangon Hak a Harau with Horpum winning a hapu Mating Pang behind a Pranatowi. Sure, the pang begin. Tawasing mating nibi. Adu Tazabasing, Tazabasil announcing mating, low be. Sure, no quick the board pinabire was in Pranata. First one I would tell in how a pinabire board could missing see them out. Prabhu. Harbor Borsing Zipa. As I quick be pop no Maramoraga. I am Madame the Wake Outway, and I hack soon hit by so. The Bungasing of the Mitanaki, Wahine among Tambibugi the Market Hakacheri. Pro Equinaki Borsing, a sepa, Nang Pinabire, but Thawaigi over Borsing, a sidagi, typing pan over board, and a wang upamatam sing a little the copy. Pro Nana Pinabire Borsing is the Harau Topanat and typing pan buggy, Equina Pangdeva, Botsing, Aduda, Ibungo Equina complaint of Kibukumusing the Eikhoida copy, I copy. Haduipan hang na kuib copy raba dugi mapan lipan hang na kuib pinabire ba Thawaigi over Borsing I could hena make sing han bio. I hoy oire have the kuib hena thaja ba sit han bio. Du na una patan bio. Du I could businaki matik mangal dem adu nahaki thawzal adu thagat cheba nahaki thawzal dugi matik mangal du thagat cheba punchi de kuib han bio. Thawai sing kun nu tabuk subin hanu mateng pang bio hena. Jesus Christ sing ni Isorbu. Amen.